ꯑꯄꯤꯛꯄ ꯑꯆꯧꯕ ꯈꯥꯏꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛ ꯆꯅꯤꯡꯉꯥꯏ ꯂꯣꯏꯅ ꯂꯩꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯧꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯃꯗꯨꯀꯥꯟꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯆꯦꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯅꯤꯉꯣꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯤꯑꯦꯝꯅ ꯇ꯭ꯔꯥꯚꯦꯜ ꯃ꯭ꯌꯨꯖꯤꯌꯝ 19ꯁꯨ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯁꯪꯒꯥꯈꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯌꯨꯝ ꯃꯀꯩ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯃꯆꯟꯁꯤꯡ ꯃꯆꯦꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯇꯥꯔꯤꯛ 6 ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯄꯥꯟꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯕꯣꯔ ꯄꯤꯔꯕ ꯃꯕꯨꯡꯁꯤꯡꯗꯨꯅ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨꯅ ꯐꯤꯁ ꯃꯆꯥ ꯑꯃꯃꯝ ꯁꯤꯜꯂꯒ ꯉꯝꯖꯕ ꯗꯣꯈꯅꯥ ꯈꯔ ꯄꯤꯔꯒ ꯕ꯭ꯂꯦꯁꯤꯡ ꯂꯧꯍꯧꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯖꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯑꯩ being a Meiteis ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯩ ngasi mayam gi blessing de gai si minister eba phamsu go henbire mamang da ai singi leader sil now singi awarapa kari lege na menna ba go to hills ai pangthwe jaga jaga da chalaga singnung manung mayam lei riba mayam da chalaga awarapa yengi go to village chalaga pangthwe chalaga honai singmi singi leaders sing degi lakpo leaders sing lam lakpo sing do khalaga unaraga ai singmi gi leader unabagi thabak tawjarame miyam gi numit haidana paramayam unabagi tha khuding ai tawjarame madudai da khoi masen gi marka interaction tawrkana kayam aina khangkhiba men khatna bu hona jaba mayam amale ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯔꯛꯇ ꯌꯥꯎꯖꯕꯅꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯁꯨꯃꯥꯏꯅ ꯄꯤꯛꯂꯕ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯅꯤꯡꯁꯤꯡꯕꯤꯕꯒꯤ ꯀꯥꯎꯕꯤꯗꯕꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯆꯩ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕꯁꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯖꯥꯠ ꯕꯤꯖꯥꯠ ꯇꯤ ꯈꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯅꯤꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯕꯁꯦ ꯌꯥꯝꯅ